Manipurida Maroiba Pau Pizeri Bisnupur District ki Manung Chanalaiba Torbung Bangla gi Mulberry Farm da Cookie Sing Nalam Khopsi Laktuna Cookie Narco Terrorist Sing Pumbaya Roy Haina Ngarang Masing Yamlaba Miamna Torbung Tamna Thomjin Kre Masing Yamlaba Nupa Lising Kaya Nupi Lising Kaya na Phagoksaw Ikhai da Thomji Laktuna Mi Phumna ba honari hariba mafam aduda Sangsin nava honaki Miam adu Central Force Kaya na Phagoksaw Ikhai Bazar da Thatuna Thamki Nupi sing aduga akan mamoong da muknarakpadagi Rapid Action Force ki kangbuna mitcha miyam da onsinduna nongmay round kaya kapsin ki amadi tear gas cell kaya rong kapsilakpada nupi kaya asok apan nangki nakan amarom da torbung dagi khara haitharaga leiba Scotland gi tidim lambi da kuki nupi kaya na lambi thatuna leiba da Central Force sing na karimata tawdana leiba adu drone sisinaduna yengbada uki Amadi Makoina Fungani Hariba Mulberry Farm gi manungda miyoi kaya punduna leiva amadi JCB amadi leibak tawnaba gari kaya khamduna leiva uki amasung thokdok aduda soklabi Meira paibi imai vel sing adu CHC Moirang PHC Kwakta da pukhalakuna laikat navada chandavadagi District Hospital Bisnupurda miyoi nemfuni thoi hena pukhalakuna laikat nakhi amadi miyoi ahum ka hena sokpadagi Raj Medicity da pukhatuna laikat nakhi Amasung Assam Rifles ki personnel na chiktum na makokta thombadagi makun manga Fort Vayaw na nongmay bat na suba amadi lichay na puk amadi lengjum na kanbadagi nupi kaya laikat nakhi Amaromda ITLF nadi Union Home Minister ga condition kharagi makhada ITLF na Kuki Militant Sing Kangbai Subdivision gi makhada leiwa Agriculture Farm da mongfam oigani haiba du numit mangani handokhibani hairi Forum asigi chairman amadi secretary na India gi Home Minister da ikhiba cherol amada Home Minister na mongfam oinaba adu numit mangani matam pinaba khangalakpadagi mari leinaba stakeholder singa kupna khanarba matungda condition kharagi makhada numit mangani thengthanaba yanare hairi condition sing adudi haulai copy hairaga khangnarakpa hojingna as boizang on khraba mafam asida burial site oinaba legalization tauba mitai state forcing sing the deploy toba sing Kukijo community singi safety gidamak lokthokpa Kukijo communities gi Imphal da leiriba asiba haksang Chursanpur da yaholakpa Political demand Manipur dagi tokhai tanabagi thabak khumang yangsin na thabak tauba Imphal jail da leiriba tribal inmate sing atopa state da transfer tauba asini Imphal West District ki Senjam Chirang amadi Koktruk Khulda Kuki Militant sing na nongmay kapsilakpadagi khungak liba volunteer sing amadi state force ki apunba kangbu amaga ngarang ayukta ginakan animakta akan mamoongda khuthokna khre nongmay kapnabagi thokdok aduda Kuki laloba singi marakta asok apan nasi ana yawram bayai hairi thokdok aduda mitay gi khungak pa volunteer ama sokle amadi taruk suba Manipur Rifles ki personnel ama makokta nongmay na panbadagi laikidre hairi ngarang numidang wairam pung mari makhairom taba aduaida Kwakta Municipal Council gi manung channa leiba ward number 8 ta Kuki Militant sing na nongmay kapsilakpada mitay pangal nupi ama sokle nongmay kapsilakpa aduda Manipur Police ki commando sing amadi special commando singa trong lobby tera khongsang BJP ward number 2 gi tainava chekon lambi amadi maning laithel marakta akan mamongda khuthokna khri hairi